Akashvani Imphal Ksh.Chitrabhanu na pau pazari ahan badamaru eba pau. Mukhyamentri Nongthombam Biren Singh hairi achoba phurup sungna phurup macha singbu tuhpi begi motta yokhatpinaba honagadabani. IPR Mantri Dr. Sapam Ranjan hairi social media da thagaliba pausing asi achumchumda ningthingna khangdolba matungda ekoina logadabani amashung Rashtrapati Draupadi Murmu gi numit nini gi Nagaland gi khongchet ngasidagi horagani. Mukhyamentri Nongthombam Biren Singh hairi achoba phurup sungna phurup macha singbu tuhpi mohutta yokhatpinaba honagadabani. Churachandpur gi Tuvongda leba peace ground ngarang pangthokiba kuki chen mizo kanglu ki khwaidagi chawba lorok kumai kut ki thoromda wangang bada Sri Biren hai raja asta leriba tongan ba kanglu khudimakna nungsi chanana amata oina lemina ba tangai fade mang hai haukiba chehi kada kut kumai asi Imphal khakta da pangthokna lakpana Imphal dagi lapna leba mafam singi myoy singdi masi yauna ba hona bada khudong chada ba mayo unakhi masi ko hona ba damba kumai asi Chin kuki mizo phurup singna khundaba mafam singda oina pangthokna ba warep lokibani Raja asigi singtam animak thongmana na chakhona na ba sarkar na paikhaliba thabak kya gi matang dasu Mukhyamantri na panki mahang nahai Churachandpur gi vihang asi moregumna lalol ichi ki hab ama oina sangkotna na ba thaurang tauri masigi damak Churachandpur dagi bihang phawbu gi lambi asi highway oina sengbat lagani Good Festival pangthokliba mafam tuiwongi peace ground asigi sengal sagaliba sing adu athuba matamda loshina ba honagani hainashu mahang na makha takhi thoromda da wangang bada Kamas amasung Industries Mantri Namsa Kibgen hai Good Festival na lamdam asile minari ba tongan ba phurup singi marakta hena nungsi chana bagi mari sagat pangam halagani Thoromda da Mohut Mantri Yumnam Khemcham Consumer Affairs Food and Public Distribution Mantri El Susindro Social Welfare Mantri Hayes Dingo Rajya Sabha ki MP le Sembasana Zawba MLA Singh Civil amadi Police ki mukok thongba Official Singh amasung Civil Society Organization singi luchingba kayana sarp yakhi Thoromdu da tongan bakanglup ki jago isegi thorom singso utkhi kuma isegi mapungoi ba saktam oina pangthokiba Miss Good competition da Churachandpur gi Rengkai digi Teresa and Vertena kumsi chehi ki Miss Good takre aduga Bohong Chong Hawkip amasung Rosi Niyambi Akama Vina mathangsina ahanba amasung Anishuba runners of takre Mukhyamentri Nongthombam Biren Singh na Moirangi INA headquarters amasung Moirang Khunok da Ethnic Heritage Park ki sengwa sagaliba singing shinkre Mukhyamentri na Sendra Chingkhong amasung takmusu yingki IPR Mantri Dr. Sapam Ranjan hari social media da thagaliba pausing asi achumchumda ningthingna khangdoklaba matungda ekoina logodabani Imphal ki Kesambata leba Directorate of Information and Public Relations ki officer pangthokiba masigi lingkhat ki bagi humbudra mari shuba kumon palan tharomda wangang bada Dr. Ranjan hai hauki bachai khare asida internet amadi social media bu sinabagi chang chaun hengalakliba asina maram oiduna miyam di paw khangan bagi mong du su chaun ohong balakle Tharongdu da Manipur State Journalist Welfare Scheme gi makha da kang la paw gi chief editor Bukrambam Ibocho bada sel gi tengbang khusinakhi Manipur ngarang COVID positive oiba mi amata thengna khide hana positive oiba mi humna ba phakibuga lolena hojik active case masing tarataru khaktamak ngaire naba farakpagi chang chada marfudra nipan dasmik mari mangani Senapati amasung Kangpokpi Zilla gi Nagar Regiment ki ex servicemen sing ngarang puni Fosi Maida Kulda Yankhaintui Suba Rezing Tegi Thorom Pangthokre Raniket Kumar Regiment Center da Dising Machamapun Humbutra gi November amada Nagar Regiment ki ahanba battalion ingkhat ki ba adubu ningsing duna Nagar Regiment ki degi palan thorom asi pangthokpani Thoromdu da Lieutenant General RC Tiwarina leba asibu sengapada regiment asina lokiba thodang bu thagat pa phongdokhi mangna hai Nagar Regiment asi makhoi ki thongna lingzel ge damakta singthanai Tabiriba Pawasi Akashvani Imphal degini Rashtrapati Draupadi Murmu gi nominee gi Nagaland khongchet ngasi degi horagani mahangna Rashtrapati oirba matungda masi ahanba oina raja asita lakpani madugi mamangda JC gi July tha dasu mahaki vote khomba lakhi Raja Sarkar na ngasi nungchul pung ahumda Kohima gi Capital Cultural Hall da mahakpu taramna okani mahakpu opagi thoram aduda Mukhyamantri Nefirio Upa Mukhyamantri Y Paton ate Mantri Singh su saruk yagani
Rashtrapati Draupadi Murmu na hairi isingi samasya asi lamphangba amasung aruba wafam amani masi malingbu oiba apunba thong paikhatuna thengnagadabani mangna hai ai ngasagi fifam honglokpa asina ising yoksinduna thambadusu chauna singnaba amu oiri Water Resources, River Development amasung Ganga Rejuvenation Mantralayana sinduna Uttar Pradesh ki Greater Noida da ngarang pangthokiba Tereshuba India Water Week hogdokpagi thoramda Srimati Murmu na hai hana di varasu isingi samasya mayok narami adubu hawkiba chei khara asida kendra sarkarna madu kohana tongan ba scheme amadi thorang kaya hogdokle thoramdu da wangang bada Jal Shakti Mantri Gajendra Singh Sekawana ai asagi fibam honglakpana maram oiduna malem asida singnerpa kaya mayok naribasi kohana ba amadi isingi samasya kohana ba akan ba thausul thorang pakhat patangai fade Pradhan Mantri Narendra Modi na Morvi Thongning Khaibagi Thodokta awaba nanglaba imung manungi miyoising amasung masu turelda mi kanba amasung tengbangi thabak tawkiba miyoising unakre Sri Modi na Thongning Khaipam adudasu nongthaktagi yengshinki madugi mamangda Pradhan Mantri na miyo chama kuntra mari sikiba Morvi gi Thongning Khaibagi Thodok aduda lekhidraba miyoising adugi mapamda ikai kumnab utki ngasi phongba pauche singi maru eba pawgidam hausi Wahengbam Washington leire Washington Ksh.Chitrabhanu Churachandpurda ngarang kut kumai pangthokhiba amadi thoramduda Mukhyamantri Nongthombam Biren na phongdokhiba wafam IPR numit palan thoram Congress na Churachandpur jila gi lambi gi matangda phongdorakpa wafam na singba singasi ngasi phongba pawse ayambada maroiba paw oiri Nat ki oiba thoram sing amadi Miss Kut contest ka loina na Churachandpur gi Tibongda Kut festival pangthokre haiba paw ga loina hawdokpagi thoramda Mukhyamantri Nongthombam Biren singna phongdokhiba wafam pawse ayambada maroiba paw oina headline tongnari Isel Express ta machin manau oibagi manaba ikai khumnabaga loina chawkhatpa lamdam ama oihalasi sana lepakta achauba phurup singna phurup macha singbu yokhatnaba honasi Sangai Express Manipuri da chawkhatpa Manipur oihansi Naharoge Thaudangda Behiang Kul Commercial Hub ama oina semgatnaba thorang leire aduga Morning Bell dana lam khudingmakta chawkhat hanaba honagani haiba Mukhyamantri gi wafam sing headline da phongli Kut kumai da Mukhyamantri na Shanti oina punna hingminanaba appeal tawkhibagi paw People's Chronicle Sangai Express English edition na singbada headline tawri Kut kumai pangthokhibagi paw asi pongnafam Imphal Free Press amadi Manipur Mail da su headline tawri Hubudra Mari Suba Information and Public Relations Day gi palan thoram pangthokhibagi paw pawse khara da headline tawri irei pakta paw asiga loinana ariba record sing archive semduna thamsi haiba IPR Mantri Dr. Sapam Ranjan gi wafam ahanba headline da phongli Naharogi Thodangda Sri Ranjan na phongdokhiba verified tawdaba aranba paw sandok piganu journalist gi phibam phagal hanaba sarkar na hotnari haiba wafam headline da phongli Churachandpur jila ki Thanglon subdivision da PMGSY gi makhada lambi black topping tawna pa thada rakhiba senpham naron da lokthokre haiba Manipur Pradesh Congress Committee gi President amadi MLA Kaisham Meghesandra gi wafam Sanalai Park Sangai Express Manipuri Edition Isel Express Morning Bell irei park na singbada headline tawduna phongli Naga Rajniti gi wathok athuba matamda Waruishin Poraknaba, Honariba Kangduk Simda Saugatli, Haiba, Nagalengi Hanagi, Mukhyamantri, D.R. Jaliangi, Wafam, Sangai Express, English Edition gi Ahan Headline Pau Oiri, Langang na Protection, Pihog da Badagi, Konungi Sanatuang Matugayam Le, Haina, Huyalan Pauda, Sound Headline Amakakpiri, Kanglup Anigi Marakta, Kut Togna Rapadagi, Police ki Mioy Taruk Shokle, Mioy Taramapal Pare, Haiba Pawamasu, Imphal Free Presta, Headline Tauri. Tamenglong da phomba gan phu melda naga singna hojik peace negotiation gi thabak chathariba singbu sagat pinaba Nagaland gi hanagi Mukhyamantri T.R. Jaliang na hairi haiba paw goloinana kut kumai pangthokhibai paw headline da phongli Tamenglong Times ta kut kumai amadi Amul Phalkon gi awareness chathakibagi paw headline tawri Daslamda Northeast Shanti Lerabadi Apaspa Loktokani Haiba Eastern Army Chief Lieutenant General R.P. Wapam Amadi Koiring Singh Special Status Bibinaba Sarkar Dabi Tawbugi Pau Headline Tauri Senapati gi Hill Sonbin Express ta Kut Kumai IPR Numit Palan Ex-Servicemen Singna Naga Regiment ki Yankai Nitoi Shuba Rejing Degi Thoram Pangthok Kiba Amadi District Wildlife Warden Senapati na lamlaki sa usek hat na ba apil tawkhibagi paw sing maroiba paw oina phongli Chitrabhanu
Thagacheri Washington Aroibada Maruiba Pau Amuk Hana Mukhയമantri Nongthombam Biren Singh Hairi Achoba Phurup Singna Phurup Macha Singbu Tuatpe Bigi Mutta Yukhatpina Bohonagadabani IPR Mantri Dr. Sapam Ranjan Hairi social media da Thagaliba Pau Sing Asi Achum Chumda Ningthina Khangdoklaba Matungda Ekoina Logodabani Amashung Rashtrapati Draupadi Murmugi Nominini Nagalengi Khongchet Ngasidegi Haurgani Pau Lizeri